Lamdam asigi puwari gi Tangkak Kayada Meitei Pangal Singna Loukhiba Thoudang Eikhoina keidounungda Kaophade haina Rajya Sabha gi member Ningthou Sanajaoba Leishemba na phongdorakli. Wafam asi Sana Konungda Center for Meitei Pangal Cultural Studies na sinduna Ningol macha leiringai haina mingthonba music audio album phongbagi thauramda Ningthou Sanajaoba Leishemba na phongdokhibani. Thauram aduga mari leindana Ningthou Sanajaoba Leishemba na hai Ningthou Khagemba matamda lebak asigi semetlonda lalon itekta sada landa lawu singmuda amadi hiram khudingmakta ahongba ama purakhiba Meitei Ningol Singna pokchaba Meitei Pangal Singni masigi matung tarakpadasu lamdam asigi puwari gi Tangkak Kayada Meitei Pangal Singna angamba Thoudang lauduna lakli Manipurbu awagi khutagi kanduna ningtamba hanjin hanna bahotnabada Maharaj Gambir Singh amasung Narasingna kasarda chelaga Manipur levy semdna Purakhibada Meitei Pangal Singna chauna mateng pangkhibagi wari lei. Lamdam asigi puwari da iduna lehauragadaba nupi langi ihaudasu Meitei Pangal gi ima Singna Loukhiba Thoudang Eikhoina Kaophade thadara faraklaba Manipur gi irang ase loishina bahotnabadasu Meitei Pangal Singna angamba Thoudang lauri. Manipur gi puwari ningthina khangdaba kanagumba mioi amana Meitei amasung Meitei Pangal Singgi marakta yengthi na hanba yaba wafam kaya phongdokli basi tobigano lamdam ase mahosagum tangdu leitaba hanjillaknaba aikhoi punna hotnaminase hainasu mahakna makhata ki music audio album ama koi mamingna ningol masa leiringai haiba sigumba koi sei asi launch tobige dugumba thauramni aduna ngasigi launch toriba aikoigi maruina lamdam asida aikoigi ningthou khagembagi matamdagi khundarakhiba koigi kona Meitei Pangal haiga khangnaba Manipuri Muslim Singna yamna koigi wahandok leina koigi puthokpa sei am khangni ayam sudum sei sigi magi title si ubada khangbigani ningol macha leiringai haibani tasengna ai samakti sigi title si hek ujaba matamda punungda thuklauba aduga yam emotional oiba adugumba koigi feeling am soigonda lai